India President Maruina Manipal da Lapiram Koi na de du lakadaba noma waling a lapan mitumakda. Mana yotri mamang the koi dum Midiagi through the koi build of Jabani. The Indiagi head of state. Ama the guardian of the constitution ne Hairiba supreme commander of the Indian armed forces ne Hairiba Misakasina Manipurda la Mamatamsida Sahianiga Makai Hena Mahaki citizen ne Haneleriba Praja Lak Tara Manga Kun Mugna Constitution na Piriba provisions Constitution na Piriba Koigi guarantees may amdu Pangdana suspend Toraga or Madugi Hakadu Matlaga say any Makai Hena Layraga Lelaiba Miamasigi Punsisi Madu Dagi Kanbiram Gadra Kanbiram Naba Wana Biramba Gamgadra Habasi Akoi Hangatsabane. Do I quite lady bang a sing a simax or Satariba Sigi Quigi released in protest no Makang than a Saruyariba IDP Ima Indon the Chilino Alaman Mayamsi Makoigi rights to home Masagi Mayumda Hanjanjanabagi Masagi Mogi right to see say any Makai and Masisu Matpi do not tamba Amadi Makogi fundamental rights Pangandana Labise Masi Pangan Birangadra Habasi Akoi President Mafam the Hangachabane or Adugumba Miamgi am the Argentoiba Manipursida in the Agi Constitution, Mapungpana Yorokaba Manbagi Moma Ladyba Amadimana Laga Unagadoriba Miamasi Masagi fundamental rights, see Mana Pigadoba Mana guaranteed to whatever President Masana guaranteed to whatever fundamental rights, see Matlaga Ladyba Miamasi Marakta Unabula Amaga. I call you fundamental rights, see Hanjel Hanbiram Dana Hankibase. Masitagi and a live Tiba Togdoma Late and a Quidi I don't know Masi Mana Lami, Kongcha Lamdaban and Phei. Lamdana Delhi the Honabiri, you know. I quite a hope about Toroga Legermbudo. I don't know Pabrana Kale. Mana Mapam Sion La Amaga. Highly Badugi Matang Duda, Tawum Tokomana, Wahima, Kangtom, but the Lushan Biaba, Adungloba, Ishuasi, Lushan Biram the Base, Masina Maramoraga Manipumiamgi, Tamoida, Yamna Penjadaba, Amadi Ningbakaiba Toguama, Maki Kongjarasina Pirame, Habasima, Almata Tamzake. Anisubada. A quite of a Pomasida was extension labor, Kongchadasi, Kongjangasi, Nasiga Tardi, Numitrama Panimutangare. December Tamanunda Maru and Ching Amaditam Galwana, Bamafam Sing the Gilan General Manipuri Machashing a sea, Masamasai, Mimda Hanzelan, Yani, Habase, I quite a Tankak Anira Tongna, Jungi Tankuntrada, Delida, Home Ministry officials in the Tajaba Pirakibama, Hala Matunda, July Tang, Ahumda Muk. Governor Masai Yaroga Chief Secretary, Home Commissioner, Mayam Yaroga Paminakiba, Apunba Mifamda Muharakibama. See Wafam Singers here Koi July, August, September, October, November, Tamangas, Yakoi Nairaga Lakone. Madu Nairaga lying at Cheragasida, Yam Tazata among the Moigi Tobom Topa, Tabok Singasi, Pakat Lakani, having a queen and ironing at Cheragaduda, Sangai Festival in Silani, Hadana. What a Bloxalaga, Adugi, Tabok Pakat Pahor, Poshidagi, IDPs now sing the Yamna Tamoy Kaiba. A Koisi, a Koigi Punsi, Maman, Lerectaba, a Koisi Sagi, Parks, da, Koisi, Hing the Sangat Hatpagi, Mongama, Torokomanba, Amadi Pali Lenga, Lady Belenga, a Koigi Lenga, Malaktabagi, Tawongama Laki, but do not Maramorakanda, COCOMI IDPs now sing the pain division a Sigi Punna, Saruyasan Minarakanda, Koi, Sangai Festival, do Manipumiamna, a Koi, a thing but Tamaga, Madu Saruya, the Sangai Festival, do Koi, my Tiba Piki. Madugi Makata, but the Sangai Festival, Tankuntra the Loire. Tang Amadagi December Hore. December Hojalamina, December Tag River Matamasa. Masi Matamasa could take an apagadam heaven. Could take an Igadam ni have a Wakalona do that. Heck, December Tanga de Nasibo, quite a come later. I could take an apadana Lakpani, at the Numitarani Pobudia Koma from Masida Lairaga, Nuntigi, Tang Ama, Tangani, Humari Manga, Tarukta, Nipan Mapantara, Trama to trying to Hobose. A Koi Manipugi governor, Amadi Chief Secretary Mapamda, IDPs now sing now. Kuyak Peter Piraga, I could memorandum, Nutigi Tinbachale. I could a copy lay more receipt of Wirapagi. Nutigi Tinbachale must say quite Lang Mogi Matamsilu to quite Tingani. Tabudu Tina Tina, Mogi Manakung, the Yona, Lady Fumes, the Kanga Kanga Moina,
ꯊꯕꯛꯁꯤ ꯈꯤꯇꯪ ꯊꯋꯥꯏ ꯌꯥꯎꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯒꯤ ꯃꯃꯤꯁꯦ ꯏꯇꯥ ꯇꯥꯔꯛꯇꯕ ꯑꯗꯨꯕꯨ ꯍꯣꯏ ꯇꯥꯡꯀꯛ ꯑꯃꯗ ꯍꯧꯈꯤꯕ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 9 ꯗꯩꯗ ꯑꯩꯈꯣꯏ ꯂꯩꯃꯔꯥꯝ ꯋꯥꯔꯣꯏ ꯆꯤꯡꯒꯤ ꯑꯣꯏꯅ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯌꯨꯝꯗ ꯍꯟꯖꯜꯍꯟꯕꯒꯤ ꯏꯃꯨꯡ 74 ꯑꯃ ꯍꯟꯖꯜꯍꯟꯕꯒꯤ ꯑꯗꯨꯒꯨꯝꯕ ꯊꯧꯔꯥꯡ ꯑꯃ ꯇꯧꯔꯦ ꯍꯥꯏꯅ ꯇꯧꯕꯗꯨ ꯅꯣꯡꯉꯥꯜꯂꯒ ꯑꯩꯈꯣꯏ ꯆꯠꯂꯒ ꯌꯦꯡꯁꯤꯟꯖꯔꯨꯔꯦ ꯍꯥꯏꯔꯤꯕ ꯌꯦꯡꯁꯤꯟ ꯈꯣꯡꯆꯠ ꯑꯗꯨꯗ ꯂꯩꯉꯥꯛꯀꯤ ꯁꯥꯏꯠꯇꯒꯤ ꯑꯃꯨꯛ ꯃꯌꯨꯝ ꯃꯀꯩ ꯆꯍꯤ 2ꯒ ꯊꯥ 8 9 ꯊꯥ 30 ꯍꯥꯏꯅ ꯃꯌꯨꯝ ꯊꯥꯗꯣꯛꯑꯒ ꯆꯦꯜꯂꯨꯔꯕ ꯃꯌꯥꯝ ꯑꯗꯨꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯜꯂꯛꯄ ꯃꯇꯝꯗ ꯌꯨꯝꯁꯤꯡꯗꯨꯒꯤ ꯐꯤꯕꯝꯗꯣ ꯑꯣꯟꯊꯣꯛꯄ ꯐꯤꯕꯝ ꯑꯃꯅꯦ ꯑꯗꯨꯕꯨ ꯑꯣꯟꯊꯣꯛꯄ ꯐꯤꯕꯝꯁꯤꯗ ꯌꯥꯝꯅ ꯐꯤꯕꯝ ꯁꯣꯛꯄ ꯌꯨꯝꯁꯤ ꯄꯨꯔꯥ ꯅꯣꯡꯒꯥꯡ ꯆꯥꯏꯔꯒ ꯅꯤꯡꯒꯥꯏꯈ꯭ꯔꯕ ꯌꯨꯝꯐꯝ ꯐꯥꯎꯕ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯕ ꯃꯐꯝ ꯌꯨꯝ ꯏꯪꯈꯣꯜ ꯌꯥꯝ ꯂꯩꯍꯧꯋꯦ ꯌꯨꯝ ꯏꯪꯈꯣꯜ 8 9 ꯂꯩꯍꯧꯋꯦ ꯑꯗꯨꯒ ꯌꯨꯝꯁꯤ ꯑꯀꯥꯏ ꯑꯇꯣꯏꯅ ꯄꯤꯛ ꯊꯟꯕ ꯌꯨꯝ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯍꯧꯋꯦ ꯑꯗꯨꯒꯨꯝꯕ ꯌꯨꯝ ꯃꯌꯥꯝꯁꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯕꯨ ꯔꯤꯍꯦꯕꯤꯂꯤꯇꯦꯠ ꯇꯧꯅꯅꯕ ꯔꯤꯁꯦꯇꯜꯃꯦꯟꯗꯨꯗꯤ ꯇꯧꯔꯦ ꯍꯥꯏꯔꯒ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟꯒꯤ ꯄ꯭ꯔꯣꯁꯦꯁꯇ ꯔꯤꯍꯦꯕꯤꯂꯤꯇꯦꯠ ꯇꯧꯅꯅꯕꯒꯤ 이니시에티브 ꯂꯧꯔꯛꯄ ꯀꯥꯟꯗ ꯐꯛꯂꯥꯡ ꯅꯤꯡꯈꯥꯏꯕ ꯌꯨꯝ ꯑꯃꯒ ꯌꯨꯝꯐꯝ ꯃꯥꯡꯈ꯭ꯔꯕ ꯌꯨꯝ ꯑꯃꯒ ꯑꯅꯤꯁꯤ ꯆꯞ ꯃꯥꯟꯅꯕ ꯁꯦꯟꯐꯝ ꯑꯃꯅ ꯀꯃꯥꯏꯅ ꯑꯅꯤꯁꯤ ꯀꯃꯥꯏꯅ ꯌꯨꯝ ꯁꯥꯒꯠꯇꯣꯏꯅꯣ ꯀꯃꯥꯏꯅ ꯔꯤꯍꯦꯕꯤꯂꯤꯇꯦꯠ ꯇꯧꯗꯣꯏꯅꯣ ꯑꯗꯨꯅ ꯑꯗꯨꯒꯤ ꯌꯥꯝꯅ illogical ꯑꯣꯏꯕ ꯑꯗꯨꯒ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯕꯛꯁꯦ ꯄꯥꯏꯈꯠꯂꯛꯄ ꯃꯇꯝꯗ ꯈꯤꯇꯪ empathetic ꯑꯣꯏꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯤꯕ ꯃꯤꯌꯥꯝ ꯑꯁꯤꯗ ꯈꯔ ꯍꯦꯟꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯀꯥꯟꯗ ꯃꯣꯏꯅ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯁꯦ ꯃꯁꯤ ꯊꯦꯡꯅꯍꯟꯅꯅꯕꯒꯤ ꯃꯁꯤ ꯃꯥꯌꯣꯛꯅꯕ ꯉꯝꯗꯅꯕꯒꯤ ꯑꯍꯦꯟꯕ ꯃꯇꯦꯡ ꯄꯤꯕꯤꯅꯕꯒꯤ ꯊꯧꯔꯥꯡꯗꯣ ꯃꯗꯨ ꯇꯧꯕꯤꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯇꯧꯗꯤ ꯌꯥꯗꯕꯒꯤ ꯃꯇꯥꯒꯨꯝꯕ ꯁꯦ ꯈꯔ ꯄꯤ ꯅꯔꯥꯏꯕꯛ ꯐꯔꯕꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯇꯧꯕ ꯑꯦꯇꯤꯇ꯭ꯌꯨꯗ ꯑꯃ ꯌꯥꯎꯕꯁꯦ ꯃꯁꯤ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯕꯤꯁꯅꯨꯄꯨꯔ DC ꯃꯥꯅ ꯍꯧꯖꯤꯛ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯔꯤꯁꯦꯇꯜꯃꯦꯟꯒꯤ ꯆꯦꯌꯔꯃꯦꯟ ꯑꯣꯏꯔꯦ ꯃꯣꯏ ꯗꯤꯁꯇ꯭ꯔꯤꯛ ꯀꯃꯤꯇꯤꯒꯤ ꯑꯣꯏꯅ ꯃꯉꯣꯟꯗ ꯑꯦꯗ꯭ꯔꯦꯁ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯔꯤꯄ꯭ꯔꯖꯦꯟꯇꯦꯁꯟ ꯂꯦꯇꯔ ꯑꯃ ꯑꯩꯈꯣꯏꯅ ꯁꯔꯚꯦ ꯆꯠꯂꯨꯕꯒꯤ ꯗꯤꯇꯦꯜ ꯃꯌꯥꯝꯗꯣ ꯍꯥꯞꯄꯒ ꯊꯥꯕꯅꯦ ꯑꯗꯨꯒ ꯌꯨꯝ ꯄꯨꯡꯃꯥꯡ ꯃꯥꯡꯈ꯭ꯔꯕꯗꯣ ꯃꯣꯏꯒꯤ ꯀꯟꯁꯔꯟ ꯅꯣꯗꯦꯜ ꯑꯣꯐꯤꯁꯔ ꯑꯃ ꯊꯥꯔꯛꯑꯀꯥꯟꯗ ꯑꯦꯁꯦꯁꯃꯦꯟ ꯇꯧꯒꯗꯕꯅꯤ ꯌꯨꯝ ꯏꯚ꯭ꯔꯤ ꯍꯥꯎꯁ ꯍꯣꯜ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯑꯗꯨ ꯌꯨꯝꯁꯤꯡꯗꯨꯒꯤ ꯀꯥꯏꯔꯤꯕ ꯇꯣꯏꯔꯤꯕꯗꯨꯒꯤ ꯆꯥꯡꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯝꯄꯦꯟꯁꯦꯁꯟꯁꯤ ꯁꯦꯠ ꯇꯧꯒꯗꯕꯅꯤ ꯑꯗꯨꯁꯨ ꯍꯧꯖꯤꯛꯀꯤ ꯃꯥꯔꯀꯦꯠꯀꯤ ꯚꯦꯂꯨ ꯌꯦꯡꯉꯒ ꯁꯤꯒꯨꯝꯕ ꯈꯤꯇꯪ ꯁꯤꯁꯇꯦꯃꯦꯇꯤꯛ ꯑꯣꯏꯅ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟꯠ ꯑꯣꯏꯅ ꯇꯧꯕꯤꯒꯗꯧꯕ ꯑꯋꯥ ꯑꯅꯥ ꯇꯥꯔꯤꯕꯁꯤꯡꯁꯤ ꯈꯤꯇꯪ ꯆꯤꯡꯈꯠꯄꯤꯅꯅꯕ ꯍꯣꯠꯅꯕꯤꯒꯗꯧꯕ ꯏꯅꯤꯁꯤꯌꯦꯇꯤꯚꯁꯤ ꯇꯧꯕꯤꯔꯛꯇꯕꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛ ꯃꯥꯟꯗꯕ ꯑꯩꯈꯣꯏꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯃꯥꯟꯗꯕ ꯒꯤ ꯃꯃꯤ ꯑꯃ ꯇꯥꯕꯁꯦ ꯃꯁꯤ ꯇꯧꯕ ꯌꯥꯔꯣꯏ ꯃꯗꯨꯃꯥꯏꯅ ꯇꯧꯔꯛ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯀꯣꯀꯣꯃꯤꯅꯁꯨ ꯇꯨꯃꯤꯟꯅ ꯂꯩꯔꯣꯏ IDP ꯏꯆꯤꯟꯅꯥꯎꯁꯤꯡꯅꯁꯨ ꯃꯗꯨꯒꯨꯝꯕꯗꯣ ꯑꯦꯛꯁꯦꯞ ꯇꯧꯔꯣꯏ ꯃꯃꯥꯡꯗꯁꯨ ꯃꯔꯝ ꯆꯥꯗꯕ ꯁꯦꯟꯐꯝ ꯄꯤꯁꯜꯂꯛꯄ ꯃꯌꯥꯝ ꯆꯪꯅ ꯑꯩꯈꯣꯏ ꯍꯟꯗꯣꯛꯏꯗꯨꯅꯤ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯍꯧꯈꯤꯕ ꯇꯥꯡꯀꯛꯇ ꯂꯥꯛ 10 ꯄꯀꯥ ꯌꯨꯝꯗ ꯂꯥꯛ 10 ꯁꯦꯃꯤ ꯄꯀꯥꯗ ꯂꯥꯛ 8 ꯑꯗꯒꯤꯗꯤ ꯀꯆꯥ ꯌꯨꯝꯗ ꯂꯥꯛ 5 ꯄꯤꯊꯣꯛꯄ ꯍꯧꯔꯦ ꯑꯗꯨ ꯃꯤ ꯈꯔ ꯑꯃꯅ ꯄꯤꯊꯣꯛꯈ꯭ꯔꯒ ꯃꯤ ꯈꯔ ꯑꯃꯅ ꯄꯀꯥ ꯑꯣꯏꯒꯦꯔꯥ ꯁꯦꯃꯤ ꯄꯀꯥ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ ꯀꯩꯅꯣ ꯑꯣꯏꯒꯦꯔꯥ ꯂꯥꯛ 3ꯗ ꯐꯅꯕ ꯁꯤꯜꯂꯣ ꯍꯥꯏꯁꯤ ꯍꯦꯛꯇ ꯄꯪꯌꯥ ꯌꯥꯕ꯭ꯔꯕ ꯑꯩꯈꯣꯏꯁꯤ ꯃꯃꯜ ꯌꯥꯎꯗꯕ ꯃꯤꯔꯥꯕ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕꯒꯤ ꯌꯥꯝꯅ ꯏꯟꯍ꯭ꯌꯨꯃꯟ ꯑꯣꯏꯕ ꯑꯦꯇꯤꯇ꯭ꯌꯨꯗ ꯑꯃ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯁꯥꯏꯠꯇ ꯂꯥꯛꯏꯕꯁꯦ ꯃꯁꯤ ꯍꯣꯡꯗꯣꯛꯍꯟꯅꯤꯡꯉꯤ ꯃꯁꯤ ꯍꯣꯡꯗꯣꯛꯇꯕꯁꯨ ꯌꯥꯔꯣꯏ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯐꯣꯂꯣ ꯑꯞꯇ ꯔꯤꯁꯦꯇꯜꯃꯦꯟ ꯇꯧꯁꯟꯕ ꯌꯥꯕ ꯃꯐꯝꯁꯤꯡ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯏ ꯀꯟꯁꯔꯟ ꯑꯩꯈꯣꯏ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯁꯤꯡꯒꯁꯨ ꯑꯩꯈꯣꯏ ꯀꯝꯃ꯭ꯌꯨꯅꯤꯀꯦꯠ ꯇꯧꯅꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯁꯤꯒꯤ ꯏꯅꯤꯁꯤꯌꯦꯇꯤꯚꯁꯤꯗꯗꯤ ꯐꯨꯜ ꯀꯣꯑꯣꯄꯔꯦꯁꯟꯅꯤ ꯉꯔꯥꯡ ꯑꯩꯈꯣꯏꯒꯤ ꯀꯥꯟꯇꯣꯒꯤ ꯃꯥꯟꯗꯣꯞ ꯌꯨꯝꯐꯝꯗ ꯆꯠꯇꯅ ꯔꯤꯂꯤꯐ ꯀꯦꯝꯞꯀꯤ ꯂꯩꯔꯤꯕ ꯃꯔꯨꯑꯣꯏꯅ ꯀꯥꯡꯆꯨꯞꯗꯒꯤꯗꯤ ꯂꯩꯃꯈꯣꯡꯒꯤꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤꯁꯦ ꯀꯥꯟꯇꯣ ꯁꯥꯕꯜꯒꯤ ꯍꯥꯏꯔꯤꯕ IDPꯁꯤꯡꯗꯣ ꯍꯟꯖꯟꯕ ꯌꯥꯕ ꯌꯨꯝꯁꯤꯡ ꯂꯩꯔꯦ ꯑꯦꯁꯦꯁꯃꯦꯟ ꯇꯧꯗꯨꯅ ꯃꯣꯏ ꯂꯣꯏꯈ꯭ꯔꯦ DCꯅ ꯔꯤꯄꯣꯔꯠ ꯀꯂꯦꯛ ꯇꯧꯔꯒ ꯁꯦꯝꯃꯒ ꯂꯩꯈ꯭ꯔꯦ ꯃꯈꯣꯏꯁꯤꯡꯗ ꯄꯤꯒꯗꯕ ꯀꯣꯝꯄꯦꯟꯁꯦꯁꯟ ꯄꯤꯗ꯭ꯔꯤꯉꯩꯗ ꯍꯧꯖꯤꯛ ꯔꯤꯁꯦꯇꯜꯃꯦꯟ ꯇꯧꯕ ꯉꯥꯏꯅꯕꯒꯤ ꯋꯥꯅꯤ ꯍꯥꯏꯔꯤꯕꯁꯤꯡꯗꯣ ꯑꯩꯈꯣꯏ ꯆꯠꯇꯅ ꯌꯦꯡꯁꯤꯟꯖꯔꯨꯔꯦ ꯃꯗꯨ ꯑꯊꯨꯕꯗ ꯊꯕꯛ ꯑꯣꯟꯊꯣꯛꯅꯅꯕ ꯑꯩꯈꯣꯏꯁꯨ ꯀooperation ꯄꯤꯒꯅꯤ ꯏꯊꯝꯒꯤꯁꯨ ꯑꯗꯨꯒꯨꯝꯕ ꯏꯁꯨ ꯈꯔ ꯂꯩꯔꯦ ꯃꯗꯨ ꯌꯦꯡꯁꯤꯟꯒꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯔꯤꯁꯦꯇꯜꯃꯦꯟꯒꯤꯁꯤ ꯑꯩꯈꯣꯏ ꯗꯤꯁꯦꯝꯕꯔ ꯊꯥ ꯃꯅꯨꯡꯁꯤꯗ ꯃꯦꯛꯁꯤꯃꯝ ꯇꯧꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯅ ꯁꯤꯗꯩꯗ ꯑꯋꯥ ꯃꯩꯁꯥ ꯈꯥꯡꯗꯅ ꯃꯌꯥꯝꯅ ꯇꯧꯔꯤꯕꯁꯤ ꯇꯧꯗ꯭ꯔꯁꯨ ꯌꯥꯕ ꯄꯣꯠꯅꯤ ꯑꯗꯨꯕꯨ ꯒꯚꯔꯟꯃꯦꯟꯠꯒꯤ ꯁꯥꯏꯠꯇꯒꯤ ꯆꯞ ꯆꯥꯅ ꯑꯩꯈꯣꯏꯗ ꯃꯗꯨꯒꯤ ꯄ꯭ꯔꯣꯄꯔ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟ ꯑꯃ ꯇꯧꯔꯒ IDPꯁꯤꯡꯁꯤꯗ ꯃꯌꯥꯝ ꯇꯧꯕꯤꯔꯤꯗꯣ ꯂꯦꯞꯄꯤꯔꯣ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯊꯧꯔꯥꯡ ꯇꯧꯔꯦ ꯁꯤ ꯇꯧꯔꯅꯤ ꯍꯥꯏꯔꯒꯗꯤ ꯂꯣꯏꯁꯤꯟꯒꯗꯕꯁꯤ ꯒꯚꯔꯟꯃꯦꯟꯠꯁꯤ ꯏꯟꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃꯒꯨꯝꯅ ꯃꯌꯥꯝꯒꯤ ꯏꯍꯨꯜ ꯃꯌꯥꯝꯅ ꯋꯥꯔꯤꯕ ꯅꯥꯔꯤꯕꯁꯤ ꯏꯈꯪ ꯈꯪꯗꯕ ꯆꯨꯝꯅꯒꯤ ꯃꯣꯏꯒꯤ ꯀ꯭ꯂꯦꯔꯤꯀꯦꯜ ꯖꯣꯕꯇꯨꯗꯪ ꯁꯨꯝ ꯇꯧꯔꯒ ꯂꯩꯕꯁꯤꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯅꯨꯃꯤꯠ 10 ꯍꯦꯟꯖꯜꯂꯛꯑꯕꯅꯤना ꯈꯣꯡꯖꯪ ꯀꯟꯖꯜꯂꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄꯤꯔꯤꯌꯣꯗꯤꯀꯦꯜꯂꯤ ꯑꯩꯈꯣꯏ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯠꯂꯒ ꯑꯩꯈꯣꯏ ꯑꯍꯤꯡ ꯂꯦꯛꯄ ꯍꯧꯔꯦ ꯁꯤꯒꯤ ꯂꯦꯛꯏꯕ ꯑꯍꯤꯡꯁꯦ IDP ꯔꯤꯁꯦꯇꯜꯃꯦꯟꯠꯒꯤ ꯃꯇꯥꯡꯗ ꯗꯦꯁꯤꯖꯟ ꯂꯧꯔꯤꯕ ꯃꯤꯁꯤꯡꯁꯤ IDPꯁꯤꯡꯅ ꯃꯥꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯁꯤꯗ ꯑꯋꯥ ꯃꯩꯁꯥ ꯀꯌꯥꯝ ꯈꯥꯡꯉꯒ ꯅꯣꯡꯃ ꯂꯦꯟꯕꯁꯤ ꯀꯌꯥꯝ ꯋꯥꯒꯦ ꯍꯥꯏꯕꯁꯦ ꯃꯣꯏ ꯈꯪꯗꯕꯗꯧ ꯇꯧꯋꯦ ꯑꯗꯨꯅ ꯃꯣꯏ ꯃꯌꯥꯝꯅ ꯂꯦꯟꯕꯤꯔꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡꯁꯦ ꯈꯪꯅꯗꯣ ꯑꯩꯈꯣꯏꯁꯨ ꯆꯠꯂꯨꯔꯦ ꯑꯩꯈꯣꯏ ꯂꯦꯛꯎꯔꯦ ꯂꯦꯛꯄꯗ ꯁꯖꯤꯋꯥꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯑꯩꯈꯣꯏ ꯅꯍꯥꯟ ꯂꯦꯛꯎꯔꯦ ꯂꯦꯛꯄꯁꯤꯗ ꯑꯩꯈꯣꯏ ꯊꯦꯡꯅꯔꯦ ꯈꯨꯗꯣꯡꯆꯥꯗꯕ ꯃꯌꯥꯝꯗꯣ ꯃꯁꯦ ꯗꯦꯁꯤꯖꯟ ꯂꯧꯔꯤꯕ ꯃꯣꯏꯁꯨ ꯑꯝꯇꯪ
पुशलगा लेहनदब यादव फिल्म लाकद्रा है मरमदी मोइना डिले तौरबा IDP सिंगी अर्जेंसी से मोइना उबिद तागदी कयाम वागे रिलीफ कैम्प द लेबसे कयाम वागे मोइ नुमित निनी हुमनी दंग लायु लाओ हाइबसे अखोइदी हाइराने अन मसीगी पोचे अखोइने एजिटेशन जे इंटेंसिफाई तौरक्तिंगे कंजलक्तिंगे सिदा कंसर्न डिस्ट्रिक्ट एडमिनिस्ट्रेशन स्टेट के एडमिनिस्ट्रेशन ना अथुबदा मियामगी अवाना मोइना मसाना एश्योरेंस पीग्रबा ngang tokra wa se ngakpiu haiba appeal se amukan nei tawjage